ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯀꯣꯀꯣꯕꯤꯅ ꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯄꯤꯄꯜ ꯀꯟꯚꯦꯟꯁꯟ ꯈꯨꯃꯟ ꯂꯝꯄꯥꯛ ꯃꯦꯟ ꯁ꯭ꯇꯦꯗꯤꯌꯝꯗ ꯄꯥꯡꯊꯣꯛꯂꯤ ꯂꯩꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯔꯁꯤ ꯀꯦ ꯃꯦꯒꯆꯟꯗ꯭ꯔ Manipur Thugaiba Pamba Mi Kudingmak Pungmut Muthatlaga Amata Oina Hingminaba Kakta Oiba Manipur Ama Oirakpa Oirasano Mahesor Thaunauzam Amade Indian Red Cross Society IRCS Bisnupur District Branch na Awa Ana Taraba Kanala Jadraba Hakchangi Pibam da Khenaraba Singda Tengbangi Bolam Sing Piba Leptri Krumjari Mami TV ki Manipuri pau meeting tabiri pakhwaipun mapu thokchom sardana taramna okchari pau sandongna pizari haukiba kumja ing lisinganiga kunga humdoigi megi tarik ahumda Churchandpurda lamhen tuhenba kuki narco terrorist sengna yummai thaba amade makhan makha kayage crime chatharaktuna ngasi fauba lamdam asida tangdu leitadana leirakpa ngasi megi tarik ahum lisingani kunga manga asida chahi ani mapung phare Numit asida kokomina matam sangna waroisin purakpa ngamlaktabasige matangda miyamgi oiba warep lobagi mifam people convention on 2 years of Manipur crisis hauze Kumal Lampak Main Stadium da ayuktagi hauduna pangthokli Manipur gi tampaki mafam singdagi hauduna haunaruba tawdana miyoicha kayana laktuna pangthokliba people convention asida sarukyari Maraibaki damak thawai katkraba athauba singi mafamda haikal lekat tamkre ing kumja lisinganiga kunga humdoige me ahumdagi haurakhiba Manipur gi irange ngase chahi ani mapung pharakpaga iroinana RPI athawa lena sinduna Sikimda haikal lekat tambagi thauram pangthokre Sikimda official tour gi damak chatkhiba party asigi national secretary Mahesor Thaunauzam na sillaga chathakhiba thauram aduda party asigi north east in charge Binod Nikalje party asige Sikkim state ke president Namgyal Bhutia amade party members singna sarugyaduna pangthokhiba haika lekat tambagi thauram aduda wangangladuna Mahesor Thaunauzam na hai ing kumja lisinganiga kunga humdoigi me ahum hairiba numit ase Manipur da Black Day ama oina palan tawba yai maramdi Manipur da hanadagi khundaminarlaba Yelhaumi Singh Natana, Manipur Manungda Hanadagi Laisilaba, Miyoi Kanglup Karana, Manipur Bu Machet Tana Tugaina ba Hanadagi plan Tauduna, Honarakiba Kaya Adu, Numid Asidagi Hauraga, Miyam da Pongna Lan Haurakibane. Lan Asida, Manipur Kaiba Yaroi Haidana, Chongtokiba, Tungi Yumbi Oigadaba, Mahai Tamduna Legadaba Kaya, Ngasidi Tawaina Ponta Pikre. Pumnamak asigi mafamda ngasi miyamna ikai khumnaba utuna haikat lekat tamduna pangthok liba thauram asida Manipur Thugaiba Pamba mi khudingmak pungmut muthatlaga Manipur bu nungsiba amata oina hingminnaba khakta gi oiba Manipur ama oirakpa oirasanu haina Mahesor Thaunauzamna makhata khe ngasigi thauram aduda saruk yakhiba party asigi north east in charge Binod Nikalje Nahai ing kumja lisingani kunga humdoi me ahumdagi haurakhiba Manipur gi irangna ngasi chahi ani mapung pharakpa asida Manipur gi miyamna thengkhang kayada awaba mayokna duna lakle hairiba irang ase athuba matamda loisinduna tangdu laitaba lamdam ama soidana lakpa oirasanu haina mahangna fongdokhe Togiba mamang thaduna thawai thabada pamukidraba ireicha singdo adugi damakta ngasi ekhoi ai Sikkim da leijai huji official tour magi leijai duda koi gi North East Observer Mr Binod Nikalje aduga koi gi Sikkim gi RPI gi President Mr Namgyal koi aduga koi gi
workers ka pullaga ngasi icham chamna ngasi gi me tang ahum numise chahi ani subagi icham chamna khoi thamoi sengna pangthok chabani thamoi sengna leikhidraba singdugi atma santi oisanu aduga Manipur da yam thuna santi halaktuna yamna safeguard oiba yelomi singi oiba koigi tangdu leitana leinabagi damakta yam thuna solution poraktuna akoina hojik chatpa akoina jaga khara chatpa yadriba akoina akoigi oiba free movement oidriba se free movement oihelaga Manipur tangdu leitaba Manipur ma yam thuna oihelaga phatriba Manipur thugaiba pamiba mayam se koibu mutat khraga afaba Manipur nusiba singna khundaba Manipur ma ohenba pami haiduna ngasi numitda ishorgi mapugi mafamda thonijari खुरुमजरी जय भीम नमस्ते। मैं विनोद निकालजे रिपब्लिकन पार्टी ऑफ इंडिया आठवले इस दल का नॉर्थ ईस्ट इंचार्ज हूं और आज हम लोग सिक्किम इस जगह पे एक प्रोग्राम के लिए आए थे, लेकिन कि लास्ट 3 मई को 2 साल पहले जो मणिपुर में जो सिचुएशन क्रिएट हुआ था और कंटिन्यू 2 साल तक ये वहाँ के बहुत सारे लोगों को प्रॉब्लम क्रिएट हुआ है, बहुत सारे लोगों को मारा गया। वो लोगों का श्रद्धांजलि अर्पित करने के लिए सिक्किम स्टेट की तरफ से और हौजिक दिल्ली दा लेरिबा एमपीसीसी की प्रेसिडेंट के मेगा चंद्रन पीबा वीडियो मैसेज अमदा मणिपुर की इरांग असे लोइसेंदना लेरकपा असे चाही अनि फारकले अमदे मियोय लिसिंग कयाना हौजिक फावबा रिलीफ कैंप दा लेदुना अवाबा कया खांगदुनसो लेरे लोइनना मियाम की सेमिट लोनसो खम थेंगना फिबम सोकचिले महांगना मखा ताना फोंदोखिबदा थबक फंगदबगी चै ममल तांगबदगे कांगलोब खुदिंगमक्ता चैथेंग पीरिबा असेसो महाकी माइकैदगे नुंगाइतबा फावे हाइनसो फोंदोखे लमदम असेदा लेमिनरिबा येलहौमी खुदिंगमक्ना अखोय मसल की मरक्ता वाखल तामिनदुना नुंसी चानेरसे हाइनसो अपील तौरकले हौजिक थोकलिबा थेंगनरिबसिंग असे सेंटर लेंगाक बीजेपी गवर्नमेंट के खुसेमने हाइनसो मराल सिरकले रेड क्रॉस relief material lakpa India government ka census tawrani haibasi Rahul Gandhi ji gi demand si tabadegi amasung atopa Congress ki government level state singda ka census si state ki oina horakpasida aikoi masi government na masi tarakpani hainani khali का सेंसस मसी मरुइना अखोगी माइनॉरिटी सिंग ओबीसी सिंग शेड्यूल कास्ट शेड्यूल ट्राइब सिंग दा भारत की संविधान न पीरिबा प्रोविजन सिंग मसी सेंसस तौदबदगी अखोगी लेरिबा अखोगी माइनॉरिटी सिंग दा संविधान न पीरिबा अखोगी प्रोविजन सिंग सिदा पीरिबा अदुगी तोंगान तोंगानबा अदगी माइनॉरिटी सिंग दा फंगदबा फैसिलिटी सिंग से फंगद्रे अदुना सेंसस सि तौब तंगाई फदरे हाइबसी राहुल गांधी जी ने डिमांड तौरपनी पार्लियामेंट क्या हाइग्रे अदुना मसिगी डिमांड सिदा कानबा फंगदुरिसी फजना सेंसस तौरब मतुंगदा मसिगी अखोगी जॉब रिजर्वेशन अदगी ले Indian Red Cross Society IRCS Bishnupur District Branch na awa ana taraba kana lejatraba miyamdagi hakchangi fibamda khenaraba singda tengbangi polam sengpi bagi thabak makha chatharakpa oina ngaseso district asagi manungda leiba kumbi da chatuna tengbangi polam seng society asagi volunteer singna kosinakre IRCS Bishnupur District Branch ke president su oiriba DC Bishnupur L Bikram amade chairman W Gulapi की थौसल थौरांग की मखादा ब्रांच के सेक्रेटरी डॉक्टर एच रोमन के पाउता के मतुंग इन्ना कुंबीदगी मियामदगे हकचांग की फिबम दा खेनरबा सिंगिदमक अचौब थौगाई पूरिबा सोसाइटी फॉर डिसेबल पर्सन SDPM मणिपुर के सेक्रेटरी सु ओइरिबा नोंगाइथेम इबोतोन की युम ममांग थागे कुनिपानदा लेन यावना अकनबा नोंगना मरम ओइदुना अमांग अता कया थोखलंबा अदुदा खरदा ओइरबसु मतेंग ओइनबा इंडियन रेड क्रॉस सोसाइटी बिष्णुपुर डिस्ट्रिक्ट ब्रांच के लाइफ मेंबर वाहेंगबम प्रमो कुमारी ओइनाम रोजेन तखेलंबम स्टेफेन ना ब्रांच असigi महुत सिंदुना तेंगबाम पोलम ओइना तारपोलेन अमदे हेल्थ हाइजीन किट सिंग अदो खोसिनखी
Security Force na Imphal West District ke Fayeng Makha Lekai da thiba humba ki thabak chathabada yamlaba khutla yauna atai potlam kaya phagat pangamkhre Manipur Police Control Room da thadorokpa warol amagi matung inna faraba khutlai amade potlam sing adude improvised rocket ane improvised mortar pompi ane helmet ahum BP plate nipan, military pen taraga nitoy, military shirt tarok, military t-shirt mapan, military shoes taraga mathoy, military P cap ahum, jungle cap ama, military sweater ane, PLA gi party flag manga, blanket ama, scarf ane, civil jogging shirt ahum, civil t-shirt ane amade, civil pen amani haide. Jiribam District के मनुंग चन्नलाइबा कस्तूरबा गर्ल्स हाई स्कूल दा District Project Office JEO Jiribam na District Level FLM TLM Foundational Literary and Numeracy Teaching Learning Material Mela ama pangthokre Mela aduda Jiribam ge school kungamathoi romna saruk yakhe pangthokliba mela asigi matangda Jiribam District ke JEO Thokdam Amurasi Chano MES na haikebada program ase mapung Phaba program ama oike adubu mathang chahidasu he na phajana mapung phaba ohense haike academic certificate appropriate in the last year competency samada shiksha manipur sponsor ko biba sigumba foundational literacy and numeracy sigumanu santaga TLM teaching learning materials madwana low cost teaching learning materials based on sigumala saru abiki ko apna mo kan kada chani amasung nasi judges on the nation period to the block I am going to menjadi amasung kata bersihga apa kerja di bawah mereka simbol relasi dan judges bagian hasil dari orang implementation ini menjadi aduh kak itu nasi judges itu hampir itu nasi hampir relasi not only itu nasi itu dapat kata classroom kapasitas itu academic certificate appropriate in the last year competency samada shiksha manipur sponsor ko biba sigumba foundational literacy and numeracy sigumanu santaga TLM teaching learning materials madwana low cost teaching learning materials based on sigumala saru abiki ko apna mo kan kada chani amasung nasi judges on the nation period to the block Manipur Police na gari huran ba amasong lakpa singi mayokta chathaba akanaba drive ta tongan ba makhalge gari punna mari phagale haire amaromda gari da tinted glass lauthok pagi chatharakpa drive ta ngarang so gari chamaga tarama thoi phaduna tinted glass lauthokre haire Manipur Police na khutlai lalon ba ama fare haire Police ki pau ama ki matung inna pharba miyoi adude Konsam Romeo Singh chahi yankai Imphal SK Sawumbung Maniya School dagine Chingmairong near Bazaar India Shopping Mall dage phabani haire mangon dage maru tara lot tawraba magazine ama ka loinana 9mm pistol ama mobile phone ama sell oina lupa 450 amade ID card ama phagat pangamle haire Manipur Police na miyoi ama chakamari panba gari amaga loinana phare haire farba miyoi adude chongtham ibungo seng chahi kun lamboi khongnang khongdagi ni haire miyoi adu Thoubal district ke Lilong PS ke manung channa laiba Jama Masjid area dage gari ka konana phabani haire gari adu ki verification tawbada Thangmaiban area dage hura lakpa gari oiramkhe numit adu makta da Imphal PS ta report ama tawkhiba laikhre haire
Jiribam district asida lairiba district hospital asige semgat sagatli basing yengsinba lakpane aikoina hospital asida tauningba thabak yamna lairabaso haujik oiriba ethnic crisis asina maram oiraga fazana tauba ngamdabagi maram oire haina director medical and health Dr. Chambo Gonmaina Fongdokre Wafam asing ngarang Jiribam gi Babu Parada laiba CMO office ta pangthokiba Paumi Singa Unaba Amada Director na Fongdokibane Dr. Chambo Gonmaina Makata na haikibada Aikoina Jiribam da laktuna yengsinba lakpa asida Jiribam gi miyamna cooperation piba ase yamna nungaijay hena nungaijabade ultrasound x-ray machine sing ase fazana function tawramba amasung ICU da phamung tara thamduna hena phaba mawongda thamlamba ase yamna nungaijay loinana hospital asigi awatpa asoiba amadi semgatpa yaba kaya sing asigi report lauraba matungda hena phanaba higher authorities singda piduna chawkhatnaba hotnabagi pandamda aikoi Jiribam lakpani haiba wafam kaya amaso fongdokhe ngasigi paugi mifam aduda Joint Director for Planning and Finance Dr. Y. Premchandra, Deputy Director Medical Care Dr. Homendro, CMO Jiribam Dr. Binay Prasad Sahu Amade, In Charge DMS DHS Jiribam Dr. Mohammed Yunus Aliso Sarukyake. Pangjawa aina MS or komatam dagiti leramba famung sing ado ekhoi pothing karaga season na baya daba condition state lai bagi aina lokho aga tongana thamjabani famung dilai but use to baya condition dalai bagi tongana lokho aga okay sir adi boina plan PSA plan se hojek functional oidri adu coming that 8 me ke tarik ni pan sida higher authorities have been from falum dagi engineer la aga sem na la tawar to asi division awat padu ni Simon kumasun Sise haiba 3 years ki haineba adu gumba se tana gumba na aisu PG budi loire adu bo aina kra hena practical gi side hena orient tongine haide ai kaw su leirani adu da tona more experience ke ma 3 years ki mokai apply to su le but the government is allowing only 1 year adu bo according to the needs mukhena apply to bomtam tada we can extend for another year or up to 3 years other than that akhona di hena renma to leite aduna sigi question se yamna relevant hoye aduna akhona su hire ni let us try to reduce the number of senior residents low bigi se chang se hanta se hena koi superior sin su aduga koi ke mainly section pariba MD section su koi dum khalaga dum highly because sida posting line Jiribam da many home se senior residents are ready amu give that adun we don't want that the time why the government opera aina PG to get ready as soon as I entered the government service I have to work for 5 years then only I say PG tamngai Haukiba April Kuntrada Thobal District ki manung chana laiba Hairok Patre Kabo Laikai dage Senthangamba Konsam Chahi Kungamare Apopo Konsam Ingobu Manipur Police na Fakibagi Dama Ngase Laikai Ase Maktada Yaning Daba Pongdoktuna Dharna Pangkre Ngasigi Dharna Aduda Sarugya Kibe Maira Paibe Abuzam Inaubina Fongdokibada Konsam Senthangamba Icham Chamna Laikai Mobile Sembagi Dukan Ama Pamzaduna Leizaba Angangne Mahak luhonggadaba sukuidrabane luhonggadaba sukuidraba angang ase kari maral gidamak pharibano athubada sinthangambabu condition amata yaudana thadokpirau haina fongdokhe ngasigi mifam aduda tongan ba miyocha kayana sinthangamba athubada condition amata yaudana thadokpirau micham phaba yaningde haibana chingba slogan kayaso laukhe
चलिबा मेगी तांग तरा तरुकता इथनो हेरिटेज के कुनगोहुमदोई सुबा मपोक कुमन थौरम जिरीबाम दसो पांगथोकने मसिदा मियाम नसो सरुक याबियु हाइना जिरीबाम बाबूपरादा लेबा हरिकोन ऑफिस दा पाउमी सिंग उनबा पाउगी मिफम अमदा हरिकोन डिस्ट्रिक्ट काउंसिल जिरीबाम की फाइनेंस सेक्रेटरी लाइस्रम बिलाक्स मैतैना फोंदोरकली महांगना मखा ताना हाइकिबदा हेरिकोन लेबाक मियामदा मणिपुर की पुवारी नाटपु हेना मसक ताक्तुना अखोइगी इरमदमबु हेना खुमांग चाउसिनबा मतिंग लैब खुनाय अमा ओहनबदा मतेंग हेना पांगनबा हौगलगलिबा अमदे हौजिक लैरिबा मिरोलदा इरमदमबु नुंगपान फाउना खंगहन्नबगी पांदमदा इंकुमजा लिसिंग अनिगा सुंगना तरादगी हौदुना लुप असिना लिसांग सिन्ना सिंदुना लाकलिबा खंगमिनसे इरमदम क्विज कंपटीशन चलिबा चाही असिगे जिरीबाम डिस्ट्रिक्ट असिगे लाकलिबा मेगी तांग तरामाथोय नोमाइजिंग नुमिता आरके सनातोंबी विद्यालय के कॉन्फ्रेंस हॉल दा पांगथोकचरगनी हारिबा क्विज कंपटीशन असे क्लास 9 दगी 12 फाउबगी मनुंग दलैबा महाइरोय सिंगी ओइना ओपन ओइना पांगथोकचबा क्विज कंपटीशन ने मसिदा युमथंगनरिबा आसाम की महाइरोय सिंगनसो सरुक याबा यागनी हाइखे अकुप मरोल की दमाक मोबाइल नंबर 7005-775-732 दा कॉल तौबिरओ हाइना फोंदोखे इराय नुमित असि फावबदा रिटन क्विज कंपटीशन अइबा चाइंग होइना अखोय माइरोय सिंगी दमकता हारिबा क्विज कंपटीशन असि पांथोकजगनी हारिबा क्विज कंपटीशन असि अखोय कैटेगरी अमगतनी कैटेगरी अदुदी क्लास 9 दगिना 12 फावबनी हारिबा 9 दगिना 12 फावबा दा लगिरिबा माइरोय सिंगना माइरोय अहुम अहुमना अखोय टीम अमा सेमजगनी हारिबा टीम जिंग अदुना असिगी अखोयना थमजरिबा क्विज कंपटीशन असिगी रूल एंड रेगुलेशन नाकना अमदी पिजरिबा फॉर्म सिंग असि नियम चुमना मरिक चुमना मेंशन बिरे हायरगा लालिबा थासिगी तारीख 5 नुमित इराय नुमित असि फावबदा फॉर्म पिसनबगी अरोब तारीख अदु ओजगनी मसिगी क्विज कंपटीशन असिदा हेना खुदोंचाबा पिरिबगी युमथंगनरिबा असम स्टेट असिगिसु अखोय कनाउबा माइरोय सिंगना क्विज कंपटीशन असि सरुक याबिनिबा लैरगदी मसिगी क्विज कंपटीशन असिदा सरुक याबगी खुदोंचाबा दुसु पिजरी लोइनाना अकुप्पा मरोल खंबिनिबा सिंगना अखोयना पिजरिबा फोन नंबर 7005 भुवनेश्वर पांगथोकपा ऑल इंडिया फुटबॉल फेडरेशन सिनबा अवार्ड फंक्शन दा ngarang मे थागी तांग अनि लिसिंगनि कुनगमंगा दा अलांगबम पांथोय चनुना इंडिया की ओइना बेस्ट वुमेन्स गोलकीपर ऑफ द ईयर कुनगमरी कुनगमंगा फंगंगख्रे Round of applause, guys. Let's just hear it out for Pastor John one more time. I request Mr. Mishraji to kindly stay to do the Samaram Football Club Samaram Thobal District Sinduna Team Tara Nipana Group Mari Thokna Khaidokuna April Tara Dage Samaram Playground da Chatharakiba 3rd State Level Open Football Tournament Samaram Trophy Lisingani Kungamanga gi Sanakiba Mari Suba Quarter Final Match da Lizen FC Manipur Police na Sanga Yufam FC bo Maithiba Piduna Semi Final Chankre ngase sanakiba quarter final match aduda Lizen FC Manipur Police na Sangayufam FC bu goal ani amada thoiba ngamkhre Lizen FC gi mai pakpagi goal animak Kem BK na minute 3 amadi minute 58 da chanba ngamkhibane Sangayufam FC gi goal amadu MD Arisna minute 18 da chankhe अहानबा सेमीफाइनल मैच था सिगी मंगागे नुंगथिलदा FL मणिपुर अमसों HAFC हाइरोक अनीना अदुगा अनिसुबा सेमीफाइनल ना था सिगी तरुके नुंगथिलदा FL नोंगपोक सेगमाई अमसों लिजेन FC मणिपुर पुलिस अनीना सानागनी
District Kang Association Juribam na sinduna Divong Kunauge Community Hall da Kangkut Tarana Sarug Yaduna Sanariba Ahanba Tingnam Paripuri and Echel Inaw Ningsing Men's Kang Tournament Lisingani Kunga Mangake Ngarang Sanakiba Match da Yaol Club Kangkut na SAYC Close B Kangkut po Panjal Taranitoy Taramatoy da Maithiba PK Ngasigi match nung tilpung amataba matamda Kasar Kangkut ka YLC Close A Kangkut ka sanagani ngarang kang sanaba hodringay da hana District Kang Association Jiribam gi Joint Secretary gi Pham Puramba Sorok Atingbi dage Maisnam Kamini Singna ikhangkhang hodana laikidabada Association amade Kangloi Singna minute ani leptuna awaba phongdokpagi thauram pangthokhe ngarang gi match asida Yawol Club Kangkut na SAYC Close B Kangkut anina sanakhe SAYC Close B Kangkut na tos ngamduna kang kapa hauke aduga Yawol Club Kangkut na maikai khankhe Kangkut animak kang phajana kapnake half mamangda SAYC Close B Kangkut na Yawol Club Kangkut po panjal taruk mangada mangjin thaduna laike half matungda Kangkut animak na yamna kanna kang kapnake adubo apiba matamda Yawol Club Kangkut na SAYC Close B Kangkut po panjal taranitoy taramathoi da maithiba PK match asi N Kiran Singh na referee A Iboton Singh na scorer amadi TH Herojit Singh na recorder oike Aroibada maroiba pau amuka hanna bizari Kokomina Sindna Miyam gi Oiba People Convention Kumalampak Men Stadium da pangthokle Laiminariba Yelhomi Kudingmakna Aikoi Masel gi Marakta Wakhal Taminaduna Nungsi Chanarase K Mega Chandra Manipur Thugaipa Pamba Mi Kudingmak Pungmut Muthatlaga Amata Oina Hingningba Khaktagi Oiba Manipur Ama Oirakpa Oirasano Mahesor Thongnauzam Amade Indian Red Cross Society IRCS Bisnupur District Branch na Awa Anataraba Kana Laijadraba Hakjangi Pibam da Khenaraba Singda Tengbangi Potlam Sing Piba Leptre Hojike oina Mami TV na sandok chaba Manipuri pau matang ase lojere makha taba pau gidamak Mami TV mityeng taduna lebiu